ngarang pakhang ama leisabi amana thangna thinduna hatkibagi matangda ngasi phonglakpa paw amakak mayam puna taminasi thangna thinbadagi soklaba nupa adu layengba pubagi mahutta wahang pawhangba video namba sing phagadouri Kaibul Police Station gi manung chanba thanga khunjemda ngarang nungtin leisabi amana thangna thinbadagi leimaida olaga chaina khangliba asokpa adubo nupa karana wahang pawng chathadun leiba amasung video footage namlaga leithokpa sing adu police na phagadouri Police officer amana hai marai bukthirba nupa adu matam chan hospital na pugatuna layang lamlabadi hinglambasu yai haibasi mahaksu thaje leimai do olaga leiriba mioi adubo minung sida yumpham oiraga hospital phawa pukatuna layang bibagi mahutta sibagi matam ngaihan badongna thokibadu sathiba crime ama oina miyamna laune maram aduna thogdoktuda chenariba sing adu saman tawnaba khangankre panba yabadi police custody remand lawduna leiba nupi adu kwakethel konjeng lekai digi pengki kawi mangna thangna thino hat khabar nupa aduna palace compound dagi leisangthem maitei salai thiam jai kumathoi kawi hairi mata asina haijaning wafamdi I nai teidana mahaki punsibu kanbiu haidana asokpuda maram moraga chaina khon khangnuna tharomaro ole leiriba mioi adubo mioi bagi minungsi yengduna hospital da natraga any upai tawna kanna hona bagi mahutta isam chamna normal life ta karigum amta phawda bagi mongda wari sadana video namnu leithopang bhaibase adugmatik thamoi do kanmali minungsi phawmande asuma mioi singna singi matangda mayamna kari mot leibage haibdo comment section da amamam tang thambiramo